Pasanda kay dadi haini dana ko Manipur si culture and sports ina chauba Malayam sida sakta ini ga yam haini dana ko adubu Manipur University of Culture da koi tamning ba heroism gi maroi na mogi da mota semjaba information oi doini tamge na han khanma mayam mai ngo da hana hangbir ko mayam yawe Manipur University of Culture gi form thara kan da haibira u akaram kana tha deino ga ne yam toina hangbir ko dugi khalaga information si mayam da phangan na ba semjabani aduna Manipur University da hana tambiba hana tambiramba tambal loirba mayamna haiba video si university sigi khallaga masida tamningba mairoi jingi khallaga haiba video simtang share tobiyo masing ngasi video simaroi na hujik Manipur University of Culture gi BA gi koi application form je thare magi application form se tharak pasi maroi na BA gi class 12 pass orba mairoi jingna tamgadaba adugum laba course to gini BA gini chahi mari BA sida chahi mari tawdu se NAP 2020 chanarabani na hujik se kedo kaya kanda BA se chahi mari tamani hai ba BA sida tambaya ba magi department si yame department si punna tare ni lai se department tayet si kari no hai do I thamjarake adu magi lawgdo iba koigi seat masingna kaya no hai do I thamjarake ahan bada number 1 da lay si BA in dance ko dance Manipuri dance oi doini dance ki oina punna sit kunthra ni lawdu se aruga mathang da lairiba sina BA in music ko music sida di magi category se ahum thokna laiba male ko Manipuri folk and traditional music ko sida laire aduga Hindustani music smaina Manipuri music haigadra traditional music adagi Hindustani music hariba sigisu department nama lay hariba department sigo ina sit nipuna lawdu se aduna music ta hana dagi tamaga laaba mayam ama koigi isai da hena thawa yawba jingi damakta akoi Manipur University of Culture da music ta BA tamba yare masi ahum subagi department sina yamna maroi ba ko Thang-Ta department si yamna chauba hai tare satra sumarang yam kai ba department amani University of Manipur University of Culture gi oina ai ba department ki su form thare magi sit su nifu oi doini ngasai music ki do ai form palamdra male music magi sit se koi gi Manipuri folk and traditional music sida 40 seat ama adagi Hindustani music sida 40 seat ama punna music department sida lai doi se 80 oi doi male aduga Thang-Ta gi sina punna BA in Thang-Ta sida lai doi se sit nifu ko sida apply to biba yare Thang-Ta si satra yam lakoni aduna yam demand laiba subject oi school jinga su yam kanna hujik se tamkhana ra iba adugumba subject ama oibani aduna ngasi yam thuna form 1000 view aduga mathang da laiba departments na BA in umanglai harauba da su hujik se yam chokole ko akoi Manipur ki koi gi maithai gi harsu yare Manipur gi harsu yare umanglai harauba sida hujik BA tamba yaraba MA tamba yarabani MA loiba mayam yar hujik PhD kaurani koina umanglai harauba har kanda sida koi gi lai harauba maiba mai bidona koi lai harauba tawdona te ko lai harauba jigi maram da khangna ba honna ba lai harauba si yam chawba department amani masida koi gi maitai gi oiba horak lon gi maitai gi karigumba ariba karigumba posak ama thiba matamda natragana magi wakhalon ama horak pagi laisem lon gi yumba lon gi lining lon gi tonga mahiram mayam se lai harauba da loin yawe ain thajanai adum thijen humjan bajing na sumadu yawe an soin khangbiramgani masi su yamaru oiba department ni sida su sit kunthra laini lai harauba department sigi oina aduga mathang da lai sina BA in theater sidi mayam hena khangbiramani sigi su theater sida su sit kunthra laini aduga mathang da lai sina BA in Sankirtana ko akone Sankirtan ga haina bodo ko adugi department sigi wena su akoi sit kunthra laini se yamna siam chokole Sankirtan da BA tamba yare Thang-Ta da BA tamba yare ko ton mayam laire adagi department ani maga lairi haiba department ani se kari keno hakanda BA in tribal studies ko tribal studies ki maram da su jiksi BA ko tribal studies ti hana tai department jing ko university jing kai jing da su lenangwani khale ado Manipur University of Culture da su tribal studies si lai aduna tribal studies si koi maitai sing asum tawba yai ado tongan ba lamda Manipur sida lairi ba koi jingmi jingna su dum mayam tawi ko tribal studies se Manipur University of Culture da si ki su sit kunthra laini aduga akon bagi department sina bachelor in visual arts ko visual art ki oina su sit kunthra ama le ko sisu adum yamna pamna ba department am oi ona high ba department tayet sigi oina tongan ba sit
mayam ama hojik se kauri ko BA tamningba maroina class 12 pass tawrba mahiroi jingna haiba department sida akoigi mayam sidagi apamba ama khallaga adum tambiba yare adu maroina si magi eligibility criteria se 10 plus 2 haibane 10 plus 2 or haiba ma yauri sida magi eligibility criteria is the 10 plus 2 pass or equivalent with a 3 years foundation or certificate course from any recognized institutions or institution fully funded by the state or central government having class 12 plus class 10 plus 2 pass to bamu erni ko adu maga chana ba ko 10 plus 2 siga chana ba tai tai institution jingi certificate lega de du yare adu mathakta mukchang loise kaino hai kanda 3 years foundation course or certificate course hai tare ja jana tamgodori bu department se ngasai gi sida music te tamdore en khala se ba tamning en khala se ba music sida ta class 12 pass or music sida ta phalong chongjol lak padu kitang khudong cha ga da mande ade thang ta hai en khala si class 12 lor ga phalong na te sangjal lak pasu kitang na te sa ga da udi mande pi ri criteria si gi matung ina tangai padana thang ta gi maram da kitang khangba hai tare aduni 3 year certificate course ka hai se yam lu budi na te masi sima leire hai ba koi gi kaino si Uji form thare ko form sigi maman si lupa chamri khatani form sida koi prospectus yaw na pira ani adu magi department singi changa da details sing kai sing mayam loin yawra ani ado hai riba form se application form se thare thaba si submit chikam kan taw godage hai kanda submission han hire ge application issue taw buzi date 13 ko date ngasi dagi dum koi gi form se thare aduga verification nam leni form je submission taw kan da ko submission je date 29 bong manung da taw bi gadam ni ko koi live date 29 se aduga mu magi verification form se gi verification sina date 1 da tawni ko date 2 ga adagi interview and counseling haibam lere interview ga counseling ga sina date 4 5 adagi declaration of result for interview and counseling ko masi inter akoi gi sit si ma yam lak pani ko aduni am thousand view aduga magi result sina date 6 till evening ko nungin bawo gi manung da soidan haidu ani aduga admission to bogi process ina karam kanda hobi gada bono fine yaw to bi hai kanda date 9 dagi horaga date 23 bo manung da magi application se loin ba pubira kana magi marli ne bache chang jin pubira ga ne admission to ba yare magi fee thi ba yare ko aduga admission fee si fine yaw ga thi ba sina date 27 to 24 dagi na 27 bo thi ba yare ado hai riba mayam si details mayam si maroina mayam da khangan janing ba hai tare Manipur University of Culture si yamna nauri hairasu ai ko yam ka hena nobudi na te 2015 da Manipur government ma se exema kanda 2016 so ai degi koi gi session ji hawra kan hujum mapung pha ba university ma oire ko state government gi university ni private na te government gi ni masida tamba mahiroi jing na pai riba certificate se ata university jing da college jing da tamiba koi gi BA jing siga MA jing siga chapmana equivalent oiba adugumba certificate ni na mayam Manipur University of Culture se masida tambiu shaishana tamningba music oigera dance oigera Thang-Ta oigera lai harab oigera Sankirtan oigera the visual art oigera si mayam marsida gi duma pa ma khalaga hariba university da tambiro Manipur University of Culture si hena chokpatpa ohen basida koi akoi mayam Manipur si leiba mayam gi su choba thodang ama leidana ko haina budadi sum basan da kai da di haine dana ko Manipur si culture and sports ina choba malayam sida sakta idi ga ani am haine dana ko adu sports ki di promote to winner si yam marang kai adagi magi koi gi sport ki garigumba international gi national gi garigumba achievement am phangkanda magi facility aigadra magi khudong chaba si adum state ki central ki khudong chaba si mayam ma lei ado art and culture gi oina kaya ta de hai tare kara leiraga su kara tangni masi mayam se promote to ba si akoi mayam gi thodang amoina koi learning badagi masi video si matiam sum semjabani aduga University of Culture da hana tambiramba loiraba hujik tambiriba mahiroi jingna ai video si share to view nauna tamningba mahiroi jingi mafam da hari video si yola kanda Manipur University of Culture da BA tamba yare admission form thare haibadu when advertisement su torongani tawjasnu adu matakta hena akoi myam changdana su myam da khangala kanda university se mapung phaba university mo henna akoi myam honamina se